ꯄꯥꯎꯆꯦꯗꯤ ꯄꯨꯝ ꯎꯏꯕ ꯃꯔꯨꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯄꯥꯔꯁꯅꯦꯜ ꯃꯌꯥꯝ ꯈꯨꯠꯇ ꯄꯨꯔꯝꯕꯒꯤ SDRF ꯒꯤ ꯀꯃꯥꯟꯗꯔ ꯃꯩꯊꯛꯇ ꯐꯝꯗꯧꯔꯤ SDRF ꯒꯤ ꯀꯃꯥꯟꯗꯔꯒꯤ ꯑꯣꯐꯤꯁ ADG ꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯔꯦꯗ ꯇꯧꯈ꯭ꯔꯦ ꯇꯔꯤꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯟ ꯃꯔꯤ ꯃꯁꯥꯒꯤ ꯂꯅꯥꯏ ꯊꯕꯛꯇ ꯁꯤꯟꯅꯔꯝꯕꯗꯒꯤ ꯀꯃꯥꯟꯗꯦꯟ ꯑꯃ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ SDRF ꯒꯤ ꯀꯃꯥꯟꯗꯦꯟ ꯄꯥꯔꯁꯟ ꯀꯌꯥꯃꯔꯣꯝ ꯈꯨꯠꯇ ꯄꯨꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ADGV ꯀ꯭ꯂꯦꯈꯣꯡ ꯁꯥꯏꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯣꯐꯤꯁꯇ ꯔꯦꯗ ꯇꯧꯈ꯭ꯔꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯃꯅ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ SP ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯑꯦꯗꯤꯁꯅꯦꯜ SP ꯑꯃ ꯌꯥꯎꯕ ꯇꯤꯝ ꯑꯃꯅ SDRF ꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯤꯕ MPS ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯑꯦꯃꯣꯔ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯑꯣꯐꯤꯁꯇ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕ ꯐꯥꯎꯕ ꯑꯣꯐꯤꯁꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯄꯣꯔꯠ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦल ꯑꯣꯐ ꯄꯨꯂꯤꯁ P ꯗꯣꯡꯋꯦꯜꯗ ꯂꯥꯟꯈꯠꯈ꯭ꯔꯦ DGBꯅ ꯑꯃꯨꯛ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯥꯟꯈꯠꯀꯗꯧꯔꯤꯕꯅꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯉꯥꯛꯅ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯗꯧꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔ ꯑꯁꯤ ꯃꯩꯊꯛꯇ ꯐꯝꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯄ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯑꯦꯋꯥꯔꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯨꯟꯂꯣꯝ ꯊꯕꯛꯇ ꯁꯤꯟꯅꯕ ꯈꯔꯅ ꯁꯦꯜ ꯂꯧꯔꯒ ꯊꯕꯛ ꯀꯥꯍꯟꯗꯅ ꯃꯌꯨꯝꯗ ꯂꯩꯍꯜꯂꯒ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯂꯥꯛꯈꯤ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯗꯤꯁꯅꯦꯜ DG ꯑꯃꯅ ꯂꯨꯆꯤꯡꯕ SP ꯅꯆꯤꯡꯕ ꯌꯥꯎꯕ ꯇꯤꯝ ꯑꯃ ꯊꯥꯔꯒ ꯋꯥꯀꯠ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯅ ꯊꯤꯒꯠꯍꯟꯈꯤ ꯊꯤꯒꯠꯂꯨꯕ ꯑꯗꯨꯗ ꯀꯃꯥꯟꯗꯦꯟ ꯑꯗꯨꯅ ꯃꯤꯑꯣꯏ 15ꯗꯒꯤ ꯁꯦꯜ ꯑꯣꯏꯅ 8,000 ꯄꯤꯍꯜꯂꯒ ꯑꯣꯐꯤꯁ ꯀꯥꯟꯗꯅ ꯊꯝꯂꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯀꯃꯥꯟꯗꯦꯟ ꯑꯃ ꯁꯁꯄꯦꯟ ꯇꯧꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯏꯊꯟꯇ ꯈꯟꯖꯈꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯝꯅ ꯆꯥꯎꯈꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯗ ꯑꯦꯛꯁꯟ ꯂꯧꯔꯒꯅ ꯕꯤꯔꯦꯟ ꯐꯠꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯈꯤꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯉꯥꯛꯇ ꯋꯥꯀꯠ ꯂꯥꯛꯄꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ 7ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯖꯨꯝ ꯂꯝꯐꯦꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯂꯝ ꯑꯃꯁꯨꯡ ꯈꯥꯕꯩ ꯁꯣꯏꯗ ꯂꯩꯕ ऑफिस चप मानब मतम अमतदा रेट चथरब मतुंगदा महाकी मखादा लेरिबा पर्सनसिंगबो मसागी लनाई ओइबा थबक्ता सिनरमी हाइबगी मरालदा थबक्तगी सस्पेंड तौबा लाइखिबनी मसिगी मतुंग तरकदा मणिपुर पुलिस की डायरेक्टर जनरल ऑफ पुलिस न थोकिबा ऑर्डर अमदा मणिपुर पुलिस की IGP होंद मणिपुर राइफल समसंग इंडियन रिजर्व बटालियन की मैन पावर ऑडिट तौनब ऑर्डर थोकतुना खोदा पुबा पर्सनसिंग खंगतोरनब थबक लखत पाहोख्रबनी मैन पावर ऑडिट तौनब सेमखिबा टीम अदुदा IGP साइबर क्राइम IST गांगतेन अनिसुबा MR मंगासुबा MR हानबा IRB अनिसुबा IRB अमसुंग तरिसुबा IRB यंचननब सिन्नकिबने IGP ट्रेनिंग ह्यूमन राइट्स अमसुंग RTI ममता उहेंगबमना हानबा MR तरुकसुबा MR तरिसुबा MR तरुकसुबा IRB अमसुंग निपानसुबा IRB यंचननब सिन्नकिबने लोइनना IGP AP2 आसिन हौगिबना निपानसुबा MR मरिसुबा IRB मासुबा IRB अहमसुबा IRB अमसुंग मापनसुबा IRB यंचननब सिन्नकिबने इंडिया की नमखैरोमदा हेना चंचलगा संबल खरमले UCM म्यांमार तिननब होनबदा मणिपुर की लम मंथिकनब यारोय जोयचंद्रा कोंथौजम इंडिया अमसुंग म्यांमार की लोनब मणिपुर की बॉर्डर पिलर 81 की एरिया असदा मणिपुर की लम मांगना फेंसिंग खाजिलमले हाइबगी वहौदगे ममांगी सही की अगस्तादा UCM न फेंसिंग खाबा थेंजिलंबा दु ngasi amukhana chatuna yengsilubada हानदगी हेना चंचलगा फेंसिंग खारंबा थेंगनरे ngarang UCM na sintana pangmi singal loinana kwathagi border pillar 81 na leiriba mafum asida hak thengna chatuna yengsilubada fibam asi thengna kibane khongchada sida kwathadagi kwatha khunau tabagi lambi achi yama fibam pattabana saktiman khakta chatpa yaba lambi ama adumak oyawre mamang saigi agast hada yengsiluba atu daleramba fibam atu dagi hena sangsinana fanseng khabagi thabak chatharamba thengna badagi sinmi sing adu UCM ki thawmi sin kudakta thabak lebandona halange ओइरंगिबा फिबम असिगी मतंगदा यूसीएम की प्रेसिडेंट जोयचंद्र कोंथौजमना पाविसिंगदा हाई यूसीएम की टीम अमा लाकलगा ममंग सही की अगस्त बॉर्डर पिलर 81 मनाक्ता फेंसिंग खाबा यारोय हाइदुना थमलमलगा हाउसिना किलोमीटर अमरो हेना खरम भाइबसी मणिपुर मियामबु सितबनी होंगी मखादा BRTF ना खारिबा फेंसिंग असी कुदक्ता लेपकदबनी नत्रबदी मियामगी हौ अमा लाखे कुदक्ता लेपकदबदी नत्रबदी मियामगी हौ अमा लाकनी अखोना लम मांगले हरिबसी अतोम मतमदा वराइसन पुरक्तुना फेंसिंग खाबियो वराइसन अमा पुरक्तुना कंफर्मेशन लैतना फेंसिंग खरंबा
leiba miyam na yaba ngam loi masi mari leina external affairs ki minister RK Ranjan da wafam masi thamkrabani Eges polisi ki wafam masi taram nogi adoba masina Manipur gi ngam khaida akai ba piba yaroi Manipur gi lambang bahai basi India gi lambang bani leiba ka se ki map ta chauna ahong ba lei ki dori bini abis state amadi central government ga losing basin da khamda nenge lambang libas ya hana na kai seng na porosin proctor nge da nampu da fansing khaba gi thaba ka se yamna leibak thi bani thaba ka se khudak da gi andok biyo Hausik lai riba border pillar sing asi Manipur om da kilometer amadagi ahong phawa magre haina ribani masida border pillar asidagi hina amuk India rom da sangchelaga fanseng tawriba se Manipur lai ngak usina drivera madang asida si minister gi akan ba miyang sang hanenge ifai puna thamlamba lam masa masu oriba ekoi ngak senba haibasi ekoi gi thaudang ne ifai puna thamlamba lam masa masu oriba ekoi ngak senba haibasi ekoi gi thaudang ne India lenga da Manipur gi lam gi saruk asida tawning bata tawwa BRTF na fencing khaning matam da khava masida yengchen ba laklaga na thabak left sin raga mi leita bagi khudong chabal lauraga hural lana da thabak sujilemba si makhata na tawbi gano waroisin am fazana purak laba matung da fencing asi khabiyo madungam driba pawati makhata na thabak amata tawbi gano haike UCM ki general secretary NG Dev na hai UCM na ngasi fawa apun bagi saktam sakat na phona bada tumina laithokte hauju kuriba border fencing gi saktam asi yamna ningba kaningai oi Masida Manipur lenga kapati India government to mina laisi lagadi koi mahum da chaina thin ba thokani Manipur miam sorok ba ngai bagi mong simati tawi kan haike lenga na Manipur gi ngakwi asita seng na ngakwi ribra na traga ngakwi da bra habasi asobo wangne masida ngak ba ngamloi da bu warga di thamoi seng na ngamroi haina Manipur miam da law thok view ekoi Manipur miam na ngak sage ekoi saktam di kai bi heroi atu ka kholau asijo hanjin da law du na sulak le bane Anu bajun tara ka nifan gumba iho oma thorok tara pa Manipur lenga na masa khangna tawbiyo iho horok panghain gumsi ngaina gumsi khodong saba lawna gumsi haike ningsing jaba amaka hauji nong kan chuba maramna background da khara nuwaidre masigidamak tabi jaba singanga khigani haiba wafam thamjari maka darakwa atopa pauda kamjonggi grihang khulda African swine fever sandorakle Kamjung district ki manung chana leiba Graham Village ki farm amagi oxing ki sample lawduna test tawbada African swine fever sandorakle haiba khangba ngamle haina Manipur laiga ki veterinary and animal husbandry commissioner as Gyan Vargas na thadoropa cherhula mada khangalagle cherhula sina makhata na hai African swine fever haiba laina makhalasi yamna lawna ganba yimda jokpa amaso lamok singda tamtina dhanba laina makhalamane laina sina narba oxing sokna samnaruba amadi okon Punman singba oxing da sandoki adobo laina makhalasi zoonotic disease oidabana sadagi miyobeda sandokwa ngamba laina amadi oide adoma namak oxing da laina asna nakrabadi layekna da bagi hida khaujuk phawagi oina pothokte handa kamjong district ki mafam khara da laichat asi sandokpa thengnarakpa loina department asna prevention and control of infectious and contagious disease in animal act 29 ki section 6 ki matungina district asi control area oina la thokle Marabasina district asigi deputy commissioner state veterinary department ki director na khudak ki national action plan for control containment and eradication of African swine fever ki makada action lokat pa hong na ba khangan kre swine fever na na ok thengna kiba mafam adogi akoiba kilometer amagi radius asi infected zone oina lakthok pa loina na mafam adogi kilometer taragi radius na konba mafam singsu surveillance zone oina lakthok tuna kubna yengsan bagi thabak pai khalagani Makada border ama thoktriba fawwa ama dilaisarasi mafung pana laksin bangamtriba fawwa control area manung dagi sa amata atopa state asigi mafam singda puthokpa yaroi area asigi manung da sa sing chinenge oiba mongda asiana yarobadi bari laiba authority da khudak ta paw pi gadabani karigumba kanglon sing asigi wangma da sa sing puthok pusin tawramba thengnarabadi logi oiba patik chaba action lawhat kani anasu zero lasina makatare mak thangmang ahokip tan thokre Facebook Twitter na singba social media singda wagai nganglo bakak tana tana lo na jata ba lalhulup amaling khal ubagi maralda police na phato na custody te leriba makti hawke mangna jawrum ba International Human Rights Association ISRA dagi tangtora kre hirama singi matang da ISRA ki founder president Dr. David Ras na kudek pitu na thadoro kwa charula manhai handak bak di hawke phaki bagi thadok asikambari ina na Manipur thokle bang khona bagi thawang asi akan pamong da condemn tawe Association na Indian Constitution ki makadam yoy baki hak ngak sen hana baki na bagamade awa batarak matam da pating pang na bagi na maglingkat ki bane Association na si logi wang da leiba association nate loy na lekak na miyang bijay fa na papai khaliba thabak thawam singa dubak
सागुतुना लाखली लेबाक असिगी जुडिशियल प्रोसेस बसु अवंग थकते इकाई खुमनाई हंदक मार्कडी हाउकिबना फोंदोकिबा अमति सथगिबा थौंगसिंग अदो माग मसाना टेक्सक पुजगदबनी थौंगसिंग अदुगा एसोसिएशन असिगा करिगुंबा हिरम अमतदा मरि लैनदे लैदिना मागबा एसोसिएशन असिदगी खुदकता तांथोकले अन सोसियल रोल असिना मखातना खंगलागले सासिनबा कोऑपरेटिव सोसाइटी सिंगदगी मियामना सेक्शन बमतम मोरे सब मिनिस्टर लमदमसदा कोऑपरेटिव की इहउनतना खुंगंग के सनमिलोन फगनबा वागने सासिनबा कोऑपरेटिव सोसाइटी सिंगदगी मियामना सेक्शन बिउ अन सब मिनिस्टर नोंथोंब बेरेना फोंदोखरे Chief Minister Secretary the Pangthokiba NC D Series Nan Award for Cooperative Excellence and Merit 2021 Yantopaki Tharumda Wangang Ladu Chief Minister Nahai Lamdamasiki Kungang the Ladiba Miam Gisel Tungi Pibam Pagat and Kiharabadi Cooperative Tagi Yau Kankadan the Bayaroi Lamdamasida Tamoy saying the Tabak Tabu what when a cooperative Yawasi my Tinabaki Masako Henbane Manhai NCDC na lupa crore sama kunmapan gi senpam oiba fisheries kamari lenaba project contract taruk pirakhibane harba senpam singasi lengar guarantor oiribane scheme asigi makha thaba paikhat anaba hona bada pukhuri leitaba fisha ko leitaba society kya leramba thengna ki project singa du gidamak tharaki ba society singa du screening sa thaba matam da thabak tawdaba society mayam amma kaktat kraga lupa crore contract taruk lom tamak fisheries ta thada ki society singna sel singdrabadi lengar sinpam adu senpam adu singkadabana lengar nasukum de yengsin daba yadaba lai Center lengar India asi cooperative ki ihoki khutangda India si sakut palepak am hoina ba sangsalak labani madumakta masibo tongan vote department am oina khaido laga union home minister Amit Chana yengsil labani haike manhai NCDC dagi pitharaki ba senpam adu dagi lembawriba senpam madu kana kumba thabuk fajana tawgadaba cooperative society singna Sentang lautan labadi soidan bateng panggani sasindaba society singdi legana bateng pangbagi mahuta sehla koina fangani haike Kunaya sabi hena ong watak ta fugat ziharabadi ay koina grassroots jauna tabak tawba thai cooperative ki iho kangkhalaba malamda India si sahot kadori bani lamda masida lang joli pasina atang pamamanda lang yuan bata pisa pisinda thengna diba khudong chada basinga si yenglaga ima kathel gi mathakta ataba mamalda lang phangana ba thabak laukale lamda masigi sub division homfoga nifan asigi hoiba blueprint ama semlaga chawba society ama hangdok laga chathalabadi madona lamda masi manglum da chatpangam gadi NCDC ki award fanglaba cooperative society ani pusu thagali haiki tharumatu da cooperation minister name sa kebian hai NCDC da karikum award sing pidu cooperative society sing bapuning thawat pasi thagale majna manipur chauna ahong porpangam gane lamda masi ke sel thongi phibam phan ge harbadi cooperative society sing mapangal kalan batangai fade award fanglaba society sing nasu hanbalai tan hona duna matung da so hena award sing launa da hona biu loinana atai society ke atan so hanbalai tan hona duna ahenba mana launa da hona biu haike kolkata da thamoi sokwa misi da sigiba maming chalaba sajak ba ke da bengal government gan salute pikre West Bengal gi konung kolkata da pangtok pa isai nongmai gi thorom amada maming chalaba sajak ba ke na sigiba gi nongan bada West Bengal government mahapo ikai khumnaba utana kolkata airport amangonda gan salute ama pikre Tauram singa do Chief Minister Mamata Banerjee ni yangsin ki amasung sajak pa do gi mafamda ikai khumna bot ke Magai haksang adu matam khara ki oina Ravindra Satanda thamgre haksang adu Netaji Subhash Chandra Bose International Airport purakari amasung Mumbai da paiki gada babhaki imung da khosina ki gane Miyamna ge hana khangna ba masagi sahi yakai ga humdoi churaba iconic singer Krishna Kumar Gunatna South Kolkata da leiba Mina pathoklaba Nazrut Mans Auditorium da concert amage manungta masa ngamba khidabadagi yamna thuna CMRI hostel da pogat ki ma khangmangam dana sare ana phungtok langke hostel adu da thunglaba da bhag sire ana law thoki isai mafam adu dagi jamna thuna tholakpada ma ki masa nuai taba do video singna utke mangna ma ki leifam 5-star hotel da hanke mafam adu da ma febam hena soksin ki ma ki mathawak su na ki hari amasung hostel chapagi lambi da ma lai kitre Bollywood ki khwai ki chawba hit sing pal amasung yaron gumba khar ki damak ma ko sakang naki Lising abaga sampan marfutra sahi singgi atheng banda naharol singgi marakta magi sai sing adu chapsana cult status phangki amasung magi khonjel da school sing amasung college singgi farway ki thoram sing da yamna pamna ki amasung naharol singgi culture and thoram sing da magi khonjel pek thongki pek thanki Kolkata police na misi adu ki matang da national debt ki case ba register dawgre mangna leram ki 5-star hotel adu su koliba Kolkata ki new market school station da case ambala korkre Aikon hotel authorities ga wari chanari amasung hostel da mahapu kadringai da kari thoki bagi haiba do khanganaba
CCTV footage adu scrutiny tawre haina senior police officer laban haike KK na Hindi Tamil Telugu Kannada Malayalam Marathi amasung Bengali chawna atei lon kyamrong gi isai sing record tawrong ke money laundering case the Sonia Rahul Gandhi Enforcement Directorate na kawat kre Congress ki interim president Sonia Gandhi amasung mahaki masanopa Rahul Gandhi bo money laundering case sambaki marida Enforcement Directorate ED na kawat kre Rahul Gandhi bo hayang Jun anida Mama Sonia Gandhi bu na Jun Difanda agency adu gi mamang talak na ba kawat kre Haiba case asi Associated Journals Limited AJL na phong ba masong yang Indian Private Limited na mafuweba National Herald Kopa Pausi duga mari lain bani AJL da lam bihi bada money laundering tawi haiba wafam adu da ma wafam adu idina thikale AJL da Panskula da anju wang bada lam elo tawi haiba ki matang da hanage Haryana se Minister Bhavinder Singh Huda ba agency da namaral seke lam adu English sing amaga sampan marfu gani thoi da elo tawke adu bali sing amaga sampan marfu dra ni thoi da amuk hada lausen ke adu moi namak Kamistar Huda na hanaki ariba create lamado adumak nauna elo tawki hana enforcement directorate haike Haryana Urban Development Authority ki of Indian ado Mr. Hudana namat ke masul lamado AJL da ambuk handa pidan lupa crore humpuga marigi senpam ama mangan ki hana makata na agency adun haire Lakhimpur case ki saki oiba lawmi lusingba nongmi na kapre Lakhimpur carry the lawmi sing gari na takai dona hat ki bagi case da Saki am wariba Bharatiya Kisan Union BKU logi lusingba Dilwak Singh Bo district atu da sakang daba miyoi ani na dongmai da kapna attack torong kre ana ngase police na phangdo kre BKU Tikayat district president adu na mahaki SUV da Gola Kotwali area da Aligans Muda road tagi mayum da halak pada ngarang nubidak mangoda attack torakibani adu manam mahak masada soki adu bahingauke Lawmi mari amasung journalist ama jaw na miyoi ni pan seki October ahum lising ani kun mathoi gi Tigonia hingsa adugi sakhi sing baraktam haksu amane maina tumna sakre City Police Station na kon ba pauna kaithel gi more market gi an ba mathon da leiba pirol zone ba dukan number CF7 asi ngasi nubidang pung 3:04 rom tawa matam da maina tumna sakre Price na phangba paw da maina tumna sakre ba dukan adu hainau bok taki mongjam tesmani chahini phubanga suraba miyoi amagani dukan adu hausa gu masi thong hanglam laga nungthil lonsilam laga Matong dukan adu dagi maiku karakpa lambi sat pasino unar ko dagi kutak tamani for fire service ta pau peke pau hoi phang baga fire service ki tim plak to na dukan adu gi sadar fakar ka hang dok tuna yang baga loidana ising kapsin dana mai kan bagi thabak sa tharba so dukan adu gi manung da leiba firo na sing bat tum la chaklam ba thengna ki bani mai adu kari dagi hawro ki bano haiba chat chana khang bangam traba so sor char dagi hawro ko gani haina sing nari Punjab government na e-stamping facility launch tawkre makal kudimaki stamp paper sing chanadre la thokre State Revenue mafung para check tok na bagi damakta Punjab government sing thani ngai oibo warep am logdona state atu da makal khuding magi physical stamp paper sing sanararo state government authorized to stamp bandar atrakna bank authority ki makal khuding magi stamp sing phanglagani hana law thokre Punjab ke revenue minister Van Shankar Jimwana e-stamping facility asi launch tawradun haikibada hana di lupa lising kungi matak khakta e-stamping facility asi leram kibani adu hauji ti lupa Amadagi hauraga makal kudimaki stamp paper sing phanglagani Punjab ke minister Bhagwan Man Singh na losing ba government asin sahi kudingi stamp paper sing thambada yam rabada lupa crore lising kutra ga mangarum sangliba si chaliba si stamping facility asin ning thina kan bangam lagani miyam stamp phangdabagi awaba du su leiraroi matam miyam badam miyam stamp bandar sing da stamp phangdabagi awasung stamp paper sing mamal hiana leibagi khudong chadaba kaya ama mayung na tuna lakhibani hariba sing asi government asin launch tawkiwa Stamping facility asna mafung fana ko kan bangam lagani Bangladesh tagi West Bengal tamna iroi tuna lak laga nungsina wanu fagal hong lambagi phare Masagi sahi kun gani thoirom churaba Bangladeshi napi ama West Bengal tana iroi tuna nungsina wanu pagi manak ta thongduna long lava matung police na phare navi do foreigner eki makad Bangladesh ta halan kina process tawre nabi do gi maming na Krishna Mandal kawi Kolkata dagi avek ko miyoi amaga Facebook da khangna duna nungsina raba mato Bangladesh tagi West Bengal tamna iroi tuna lak lakal hong kibani ajanse ki pauna hari bana Krishna Mandanda mahakinung sina bagi manak tamna lakning basu passbook lai tabana niam kaina Bangladesh amasung West Bengal ki lona riba torel iroi tuna la laba matong yana na Royal Bengal tiger ki laifam ni hariba Sundarban da yana na thongki afam bado thonglaba matong da mahakinung sina bana pa adu tamna lak laba matong Kolkata ki Kaligat temple da hongki
atau mabul huang pun dapat umri suara pematung hau kipaning tau kabar dapat ain kan lebak asda janglak pergi dapat mahak polis nafage fara pada pimbasa atau maram damta halan kina Bangladesh High Commission da sendara bayai atau hausik pa bagi wana di cap cap pau di laitre sahia sigi hakulak pasaruk ta West Bengal dagi sokolet lai dapat sahi nawiba angang khara turit ladu da laklam bagi thau thok lai kre agang singa du polis na kota fotok la matung da Bangladesh da halan kre Tamil Nadu da satri amanung sinasi haibada yada badagi thangna taraga marirak thin badagi arwa phibam da laikana kre Tamil Nadu da sahi kulum doirom surabanufa amana 11 class tamlibi sahi taraga taruk tangari binupi masa amanung sinasi haibada yada badagi thangna jan kre nabi to hojik arwa phibam da hostan da laikana re thado gadu da jenari bami adu lot khibadagi police na fana na bathiri haire nabi asi bathangna jaliba nufa to ki maming kesavan kawi victim asina 11 class ke exam lawyer matung mahaki mari matagi jum amada koi besat pada railway overpass mayada ekois kesavan namdona khangke loida nanupi adu mahaka nungsina na bagi wa from phongdo ke kesavan harba miyo esi mamang sai ki jun thada nupi masa asima kidnap tawrubagi tamak protection of children from sexual offense act 2012 foxo ki makata faraga jeda leirubane handakta jeldagi thadorok padangari bamiyo ne Bekdi masih mari mata ki jum dasar kiba adu daso equis asina mahak po kham to nung sina se habagi wa from ado nauna na thamki adu banapi asina ya tabadagi equis asina taraga bari rakhanna thangna themke madugi matung na fa aduna hajrang adu mafam adu da langthok lamlaga senke thadu gadu da pi masa adu gi haksam ponma ina pum chot chot laga lemai thak ta to na laike kodak da miyam na mahak manak dak pa hostan da pokatun laika nakhi adu mahak ki phibam lu na laire police na thadu gadu da senari bami adu Porta metu fadida kesavan ko bami amani haiba khang bangam le niyo yasi police na fana da batanare thado gasi ki matang da congress ki mp jodi mari nam ha ki tutor da thakla ki ba warol amada school tamri bana pimasa amada taraga mari da khanna thang na thinba habasi yamna thamoi shoking ngai ne thado gasi ki matang tam phangna district sb da khagan kre special team ahun mara leiraba niyo yasi fana da ba kwati thire maragasi da ngarang lebak popon na mitkin bidang da railway track da equisatu mana fry mana ki railway track da asiba haksang pena leram da ki cover tawre police na lai khirabagi manak da ki cell phone am sorry cover tawkhre loidan police na asiba haksang adu masak khangdong na bagi da makta equis mapa ki manak da pura khre hare cell salamba junior engineer ama fare Assam ki Directorate of Municipal Administration da thabak tawba junior engineer ama ran bamong da cell charam bagi da Vigilance and Anti-Corruption Department na fagat khre hare Dashboard Liba Municipal Administration Office da mahak masana contractor amadagi sel lauring da hakting na faki bane fara bami atugi maming Devasis Das kawe mana hauki ba kumza lising ani kunda saban loi kraba building amagi fan thadok na bagi dama contractor da kilo policing kun manga timan tawram ki bane contractor tu na hirama sigi matang da anti corruption cell da complaint ama tawrakhi madogi matung anti corruption cell ka manad no contractor asina sen pamato pirage magi fan thadok piro haike Madal engineer asin harau jarak kiba kaloidan sel lauring ida phaki bane magi badak legal proceeding chata bhau gre school oza amma hat kiba dagi Kashmiri pandit imung cham hena jen gre Kulgam da Hindu school gi oza amma hat kraba matung da tabaga du da leiriba Hindu sina bi pai ba hengalak padagi Hindu imung cham hena Kashmir dagi jen gre ane jum saka chanamit da community leader amar phong do gre misam sing da target tawduna paring na sa tharki bam hitching gi khwai digi nokba thotho poina Lebak Popon Mita Srinagar ki Kharum da Liba Kulgam da government school amagi mapan da terrorist na masaki sahi kuntra ka taruk suraba Ramibala Kobo Aza asi hat kibani Baramula da Liba Kashmiri Pandit colony amagi president of the Krishnat Bhatna hai ki madudi area adu da Liba ibung chong ki manung da tangkai amrom di Lebak Popon Mita ki sian kre magna makata na phongdo ki bada ngarang ki mihat adu na makoi ba mi pai halle Aikoi ju government ki response ngai bani amasung aikoi hayang phawba ki manung da tabakasi thadok lagani aikoi na government hajari badi Kashmiri ki wang mata aikoi bukunda laita han biu haiba jene residents ki matungina police na Srinagar da leiriba area amasil tawki amasung Kashmiri pandit government employees sing leiriba mafam sin da security section tharang sing kangkat ki imung kana mafam adu thadok to sian ri sing ki matang da comment biu havada local administration na kuda ki hona pakum pi ki terbasu auki ba thada Lieutenant Governor Manoj Singh na Kashmiri Pandit Singh da makoi ki security ki damak da lokot pam thokpa thaurang sing lokala gani ana thajaba pi ki bane auki ba thada tehsil office da dabak toriba Kashmiri Pandit amu oriba Rahul Bhatt hariba miyo asim ha ki office mang da ngai da kaptan hat ki thaudo ga na maram oiduna Kashmiri Pandit community ki atai employees na protest tawtuna makoi bu Kashmir tamba ki wang da leiba khodong thiba na khaloi da ba
mafumsinda khunda laita hanada badiban tauke maka tarakwa atop manipur gi pauda Abdullah Miat ke case ta fakhiba tariet police custody laugre mamang tha gi tara ka taruk talilo nungai da satkraba matung tha adugi kuni thoida Imphal turen da ki sina fangkiba korimayum Abdullah Miat ki matang da police na lakot pa case da Jenavani atuna phagir ki ba mihui tariet ngasi CGM thawalna tha asiki mari pawwa police custody da remand taukre ko ngasi virtual motor iban taukraba mihui singa dudi kaibung sana sibil lerak da kitabasum sahitara gamapan apok Abdullah Hakim magi mase sana amasung mase gi mapuro palilo nungai khunau dagi MD Mujibur laikhiraba ka punna satmina ki ba pamana va jarfok ning thaunai dagi MD Boxer apok Yusufale amasung MD Sajiskan apok Helaluddin amade jarfok tulikhel mainam dagi MD Tariq apok Sirajuddin amasung MD Aslam apok Abdul Kalam ne makoi bangasi kota fotora ka ita dagi jangam dabi gi miyamna korgi gate ta thomsilake Piva madudagi police na abusing adobo warsol moto wena police custody remand fair tawrato na puthora ki bane arbi the content sing asigi mar iba pau khara asiba pau dam jariba mari local news YouTube channel asidagi hingbiri papuna mu patha jari channel asana tom ta kana rabadi subscribe to bitu business subscribe to bi ngoloina da like and share to busu ka bi gnu namak po amaka na thaga jari